अहानबदा ngasi Government of Manipur Secretariat Home Department dagi ngasi May tang kunga matu English singa kunga manga da PK singa Chief Secretary Government of Manipur na order mathurakli Imphal East District ki manungsana leiba Gwaldabi State Posta ngarang haibadi hokiba tang kun thama English singa kunga manga da Manipur Siri Festival 2025 ki damakta media personnel sing yawba Manipur State Road Transport bus amasum security personnel singi hokiba incidents tu ki matangda Manipur Govt.na thokliba thogdok ngaki fake amasum circumstance ki matangda inquiry committee ama constitute tawgaduri hairiba inquiry committee asida consist tawgaduri bidi ahanbada Sri N Ashok Kumar Commissioner Home Government of Manipur amasum Sri T.S. Kiran Kumar Singh Secretary IT Government of Manipur na consist tawgaduri loinana hairiba committee asina lapses labor yengsingaduri karigumu leirama taragasu matungda hairiba thogdok sing asi thoktanabagi damakta section thorang lokhanabagi damakta suggest tawgadori loinana hairiba inquiry committee asina mokoi report asi numit 15 gi manungda submit tawgadabane habra wafam yauna hairiba order asi makhatana supali amaromdana Bengal gi accident miyoi taruk siri West Bengal gi Nadia district ngarang bus amaga car amaga thomjinabda miyoi taruk sikri aina police na phongdokri Senior Police Officer lamana phongdokpagi matung ina thawdodu ngarang ayuk pung 8 lom tabada Nadia District ki Kantalia area manakta Krishnagar Karimpur State Highway to thokibani mana ki bus amaga thungkaina badura car tu tonokpa miyoi taruma khudadashiki hauju phabi ina laikhidraba miyoi singadugi masuk maming khang mangamdri thengjana badu ka hena kan maga loina car adu pura subsing khian phongdokladana official dunaki car adu gi manungdigi asibak sang singadu lauthokna bahona bada Qatar sing season ki swari amaromna N Biren singana thagalapa post amada social media site uriba Facebook ta unity is strength top dusara maikai gi club sing maira paibi sing punamakna mamang sarkar na horamba cement concrete road BM thabagi thabak khumang section and bibigi damak thagasari laikai khuding nasu makha taba magi laikai lambi thom semlakpada mateng pangbiu haijari Belly amadi hills ta paikhatliba cement concrete road ki thabak sing hek loibaga yamdrabad sahi nipuri state sida lambi phagadori bani haba wafam yawn phongdorakli ahan bana maru oiba paw mena nga se hing nong yai di horga pung ni fugo ni pangi general state manipur ja tharagan haina koko mine lakthokre hari loinana hari pung ni fugo ni pangi manungda security advisor DGP amadi secretary pham thadokadabani loinana governor miyamda lale haijagadabni haba koko migi wafam phongdorakli hari Manipur top channel ki maikei digi maru ebi I pau sing miyamna thamjari ahanbada akan manong no Guwahati ki mafam kya ising thumjinkhri ngarang numidang akan mamong na nong subari ki Assam ki Guwahati city ki mafam kya ising thumjinkibaga loinana city esi ki miyam gi mahoksa ki punsida sound akaiba thonkhri akan manong aduna maram oiduna city esi ki locality kaya muk thabak yawn ising thumjinba uba phangki city esi ki asoba lambi singsu khu yawn ising thumjinkibadagi Gari ama semyangi setok sesinda kudong sa dapat tuanki ising thumjin kraba mafam singi manungda Zoo Road Nabin Nagar Hatigaon Goneshwari Gitanagar Maligaon Hedayatpur Guwahati Club Ulubari amasum Sanmari amasum Panjabari hauri masigi mathakta ngarang numidangi nong aduna JS Road Zorabad Tarun Nagar Zatia Jyotikusi Goramara BIP Rukamnigaon Survey amasum Satribari na singba mafam singsu ising thumjin khibagi pau khangki city asida leiba makhoigi campus sing amasum lambi sing ising thumjin khibana maram oiduna hauzik internal examination sing pangthoklibi school kaya mungna suri lakthoki school gi bus ayambasu ngasi makhoigi service sing labki mafam kaya mukta gari kaya mu ising thumjin khraba lambi singda panduna leibas uba khangki smart city asiki tuan mafam singda yumsa kaya mukta ising changsilakodagi miyamda amuk kena kudong sa da bamayong hanki akan manong aduna maram oiduna electric wire sing tatkibadagi mafam kaya mukta mai phangdabagi box phangki amaromda India Meteorological Department IMD na mathang numit ni humni sida su state sigi tuan mafam kaya mukta akan madagi ka hena kanba sang phawbud nong suraba ya hena phongdokri official singi matung ina hauzu oriba piba masi civic body gi authority sing kupni yengsili miyamna darkar roiba section thorang punamak laukhatna ba masum missing na sing laina basu government khangali masigi madta darkar oidrabri sathok sin tawdana ba madi nemna leiba mafam sing amasum singya da leiba singna amuk hena section na basu government pautak piri
Mamang na nga si ayuk housing amasum urban affairs minister Jayanta Mala Borua ising thumjin kraba mafam khara da sattu ngi singki mangnai ki Guwahati da akan mamong na nong subagi matakta yumlo na ba Meghalaya gi sing nong gi ising sen tharakpadagi city problem amuk ki hena hengat hanba makoin uba phangli residential area singgi ising sithuna ba government na honari adubo housing phawi oina di thoina kana ba phangdri hena su minister na phongduki Panbayabadi city asida ising thumjin rigi problem asigi tung koina gi oina resolve tawna bagi dama government na khongthang sing lokhatpa darkar oibigi wafam mamang sahi gi Augusta Guwahati High Court na thangkhibani amaromna NCP lusingba bujabal hapsinduna Maharashtra gi CM Harnibas Sina Mohaki ministry sakthokre NCP gi lusingba Sagan Buspal hapsin bagal loinana Maharashtra gi minister Devendra ngasi tha manga suraba Mohaki ministry sakthokre Buspal hapsin khibaga loinana lusingba council of minister gi member masing amuk hana kuntraga mapan suri makoi gi manung da taraga mapana BJP gi ni taraga mathuina Shiv Sena gi ni masum mapana NCP gi ni ngase grasbon pangtok pathora mamada Maharashtra gi governor CP Radhakrishnan na sahi hundraga tare suraba Tusbalbu thabak paiba masum aron manga pagi wasak lokhi ngasi wasak lokhi baga loinana Busbal na House cabinet na khwaidigi senior oiba minister oire wasak lobagi thoramdur deputy minister ani Ajit Pawar amasum Eknath Shinde amadi atai senior lusingba sing saruk yakhi wasak lobagi thoramadu gi matung paumi sing hangbu wang amagi pakhumda bojabal na haki akang naba portfolio mak pamba laiti panba yabdi mamang sahigi December da Harabis na maki cabinet ahanbo na sakthok matamda Busbal yaukidabani matamdur state siki masak naibu OBC lusingba si cabinet ta yauhalaktabada miya marakta penadaba phungdok nakhibani ngasi Busbal minister oina hapsin khrabasi atopa NCP gi lusingba amadi Food Civil Supply amasum Consumers Protection Minister sahi sigi Marsta pham thadokibagi matung tarakpadagini Sarpan Santosh Deshmukh hatkibagi case ka mari lena ma ka naknaba misak Balmik Karat phakibagi matung Dhananjay Munde minister gi pham thadokibani Amarom dana Telangana da building mai sakhiba department mangana thigalagani Hyderabad lebe building amada thokiba tamthiraba mai sakpagi thawdoki matang thigatpagi thabak sathanaba Telangana government na fire amasum police yawn department mangana khankhre numaizu numita puwarik oiraba seminar manakta lebe building adu thokiba mai sakpagi thawdoda angang nipan yawna punam miyoi taragatre sikhibani Telangana gi transport minister Punam Prabhakarna PTI rekhi mai sakpagi thawdodugi matangda Greater Hyderabad Municipal Corporation Fire Police Revenue Department amasum Hyderabad Disaster Response and Asset Protection Agency gi officials na puna thigatpigi thabak sa tharagani amadi akupa report ama government pikhalalagani matungda siguma mai sakpagi thawdo amuhana thokondana ba khongthangi saruk oina government na local gi miyam gi mute sing kusamnaraga ariba building sing da mahaulang poktagi ngakthoknaba khongthang lakhot halagani hana sumhana phongdoki Minister na haki mai sapagi thawdok thokriba building du yauna hausi Gozal House amasum akoiba mafam singda sahi sama suraba building kyamuk lairi mamang de Telangana Human Right Commission TGHRC na ngarang tamthiraba mai sapagi thawdo du gi matangda June kuntra phawgi manung akup report ama piraknaba mari lenaba official sing khankrabani maraksida miyoi kyagi punsi mangkhriba du government na thawsada badugini haina BRS ki working president Keti Rama Rao na maral sikri Rao na PTI da haki association gi members sing amasum victims sing gi imung singna makoida phongdokiba matung ina mai zakhalakhraba matung pung amaga minute nifuga mangarong gi mayada building adura leiriba miyoi singna mateng pangbina ba leptan haijaki adubu makoibu kannana ba kanamata lakhidi fire brigade phunglaraba matung phawda makoini ising amasum oxygen marks ki award pa mayu na khi hena sumana phongdoki government thoksa da bam sum ningthina sem saba award pa asoba laibak thiba thawdo adu thokhiben hena phongdo loduna raung na ki thawdo du gi hidaita government pugoda bani soiri atopa pawmana saran kote gi attack pak to base to bu yawna terrorist ani gi matak charge thangakre english ani ga kungo homdo gi November da suran kote da leiba laisang amada Grenade ki attack sa takhibagi case ka mari rainana Jammu and Kashmir State Habitation Agency SIA na terrorist ani gi matak charge thangakre aina official sing na phongdokre
ऑफिशियल सिंधुगी मतुंग इन सार्च दु ngarang equis ani suran kwategi hari safed khunda Abdul Aziz amasum khun azim khaktagi hokipa Pakistan based over terrorist Nazir Ahmad allies Naziru allies Ali Khan gi mathak Jammu gi special court amada thangat khibani NI gi official sinai hauju Pakistan gi operator riba Ahmad ki instruction matung ina grenade ki attack adu English ani ga khun ga humdoi gi November taraga mangada Aziz na satakhibani hani thigat pigi digi khangmang ki Nazir Ahmad English ani ga kun ga mathoi de ngam kai lanthok tuna Pakistan sa khibaga loinana lona thingba thamkhraba terror group Hizbul Mujahidin na yaw khemadi matung na mahak Jammu Kashmir Gazanary Force ZF ka mari leina khi haina makoina phongdukli makoina hai ki English ngani ga kun gani thui gi atheng bada ahamana Pakistani phone number sing sijana duna encrypted messaging app ki kuthang na hongnana Aziz ka pau phonaki matung na ahamana Aziz pu radicalize tawki amadi Hizbullah Mujahidin amasum ZF ta recruit tawbaga loina punsta grenade ki attack sing sa thanaba instruction pi khena su makoina phongdukli official sinduna ki ahamana Aziz pu notify tawba khaknatana hand grenade sing su phangan ki amasum encrypted communication channel sing ki kuthang na akopa operation instruction sing su pi khian su pau sna makhatana phongdorakli makasa tharak poina to paw mana phone the wari sanabada kana bi phang phangdre Ukraine gi misang sing Russia da athing ba thamkhri US ki president Donald Trump sum Russia gi president phone wari sanabada sai ahum suraba Ukraine land loisinbe gi matang na yanaba ama purak ngam khidraba matung laiba phopo numita Kiev ki misang Europe laibak singna Moscow gi matakta anoba athingba mayam thamkhri aikoi na uzu Russia digi posa amakhak asa tawi posa adudi condition yaudaba masum khudakta ceasefire ama tawbani hairaduna Germany gi foreign minister John Wedfall na athingba singna thoki ceasefire tawnaba Ukraine hauju phawa sem saraga leiba aikoi na taran oi Russia na phirep ama hauju phawa laudaba si aikoi pendi masigi sapsapa pakhum aikoi na piba tai haina makna haiki ningthoka ba numita Trump amasum Putin phone wari sanakhiba amasu irai numita Istanbul da Russia amasum Ukraine gi mihut sing wari sanakhiba yauna lan se lemdaba diplomatic oiba mongda hotnariba singda khumang sakshin ba kyaudi phone wari sanaba matamda Russia gi president Putin santi gi yana si ama sahi tawnaba framework panba memorandum amagi matangna ma ki laibakna Ukraine ga puna thabak tawnaba sem saraga lei haina Trump na wasaki Russia na lan makha sa thabi yana ba matam lawduna leidi amasum Russian singda pressure pina bai koina partner singa thabak tawminari haina Ukraine president Volodymyr Zelensky na maki telegram signal da phondoki European Union Russia gi matak thamba anoba thingba singna Russia gi jahaz sani romda target tawri Russia na Ukraine khudum chanana ba English ngani ga kungini thuida landab hukraba matung sathaba khwai digi kan drone attack singi manungda amma thangjama sum maizung numiki lona ba hingda sataki Russia na exploding train amasum decoy punna sanigo humdraga humdai numidana kapslakhi haina Ukraine air force na phongdokhi makhoi gi manungda marfuga nipan marakta thaki amasum samaga kunga nipan electronically jam thuonki attack singa duna leba sigi Kiev Donetsk region singda target tawrakhi haina Ukraine gi air force na makhatana phongdokhi Ukraine air force gi phangba data gi matung attack asi lan hokraba matung Russia na Ukraine gi mathata sataba khwai gi sawba drone attack oigani haidi adubo Ukrainian officials sing hauju phawba gi wafam si asumbani haina phongdokpa leitri kapsilakhiba drone singi masing mamangda Russia na lan gi ahum suba common manakta Ukraine drone chani ga humfugotar kapsin ki badu gi hele Kiev regional governor Mykola Kalasnik na haki region asida drone attack amada sahi kungani pan gi nupi ama sikhi amasum sahi mari gi anga ama yauna miyoi ahum soki mara asida Russia gi defense ministry na laiwa asigi air defense na numidang Ukraine gi drone taret amasum numaisung numiki ayukta taraga mari kap khai ki hena phongdokri sahi kya gi matung irai numita Moscow amasum Kiev ki marakta hakthengna wari sanakhi adubo ceasefire gi yana ba ma purapang ngkhidi Russia gi president Vladimir Putin masamakna presidential level da natraga su hakthengna wari sabi gi wapam ama Ukraine hawdokraba matung Ukraine gi president Volodymyr Zelensky na Turkey da hakthengna unaduna wari sanasi habada makna yakhidi Ukraine amasum US yauna Ukraine gi misang sing numik kuntrani ceasefire tawnubu wapam ama hawdokhi
US President Donald Trump na Putin ga nitukawa numita wari sanaba madugi matungda Zelensky amasum NATO gi tuwan leibak singi lusing-lusinga Ukraine la lusinbigi maramda phone wari sanaba maangna thaurang tawri hena phongdokhi hena su paus da makhatana su palakli Amaromdana Pakistan Government Army Chief General Asim Munirbu Field Marshal promotion pikri Handak India mugi muknabada Armed Forces bu mai pakna lamjing kibagi damang Pakistan Army Chief General Asim Munirbu leibak pokponumita Field Marshal oina promotion pikri ani state TV na phongdokri Prime Minister Shehbaz Sharif na mayai tangba lawduna phangkiba cabinet mifam amada phirep adu lawkibani cabinet na General Asim Munirbu leibak asigi Field Marshal oina promotion pinaba maru oiba phirep lawkhri haina state na salaiba PTB na haiki India ga muknabada makna lawkiba matau tamjaningai oiba thaudang gi damak phirep adu lawbuni haina TV report na makhatana haiki na su paus na makhatana su palakli adu tenda na sumna myam na thamjaram gi haujikoi nadi myam paus matang ase lusinjarage mas makhata ba no update myam punanga mina sena signal sigi mekedi gi myang phamda makhatana thamjari